Mani thoibaga arubiga su longkhirami. Ima ngaranggi luhongbado mi pangyam yamdabida ima na haiba maongdo adum tawrabani ima ne hek pamba haibado thoi ngaranggi do mi yamdabida ne khaji khakta tawraga tawbase ima yamna harawi chana ima gi khanbase ima yamna harawi ko ima nasana ima gi namakta khanjaribasi ima na khangbidre ima na hai khradi na cha gi de adum loiri ima na pamdaba thabak to na cha kaidong da tawjaroi ima babo abo cha sida leire kadai table matha asida thamo nungsi khare da isu sidi thamo table mathak da thamo ima na hodok piraktuna ima wase hojiki nungsi re ne ima gi awar pale hen biganu ko ima na khara koina de ima na hangbiduna awara pa kari no khara hangjilu ima ko hoi ima adum hangi ko nacha nupa adu tumba hau khrabro masigi udri da ima hogwat khraba khangdri ni ma bo aisu ma ga unadri ni arubi gi punsi wari si taru rabu dia musu nuai te ma gi si adu ma se ai gi punsi gi oina khanba si di ai chungam ngam no man di tawri si abo ka papung ga na di luhongo na ai luhong di luhong pire na moina hai ba do ne tawre bera ni he tawri si akoi abo ka papung gi aning ma pa ma tawda gyan ka tatri tawri ngan hagol bai janga si di o theng e tawri tok to kai re phot papung mo abo ma mang tawri tamo ai di tamo tumba haudri na cha do poraktre apor oro tamo as kaino tawri ji bo ai bo arube sa ka lai dam ta ngai ko sa thai roi ge brush ka tawdri ba ngang le tha ge bai brush nung taw ba lo ra yani poranu as ai na gidre tawri ji arubi na mi nak ta changhan na tawri ji ai bo anam ta de tawri yung gi thaba ingang su na me le ra me ga ai gi na pi ga oi ga ji de talle tawri ji bit kam ta leti akoi abok sina paman mai ni ko atradi ato pa kana gum ba na hai bo ra ma de ai ya roi adu bo abok na hai rak pa gi upai lai ta bani ko tamo sina haina da ba gum mo ita utawri se yam phai ai gi lai ba yam na phabani ai na khalli ba thau sing asi oina pang thok pa yarani ai ni so haina di ai di tamo sayona taw hai ba thabak sing do taw ba khaktani ma ba nu si do na long ki ba sunati ma na ai ba uraga haina da ba mo ut se sina ai na kwai dagi harau jari si handak tai di kairani ai ni yingning ba thining ba khangning ba khuding mak loi na free oire handak ti oina yeng tharadam kari lei di kai dauri hai ba oina thigaladam tamo saywan gi aning su tungan gani adu ga khoi ni ai na leina ba ai yeng ba hauradam arubi ibema nang buta bra amuk to tholo ne he wa mata hai ge abo kaubro ai thola ge abo kari le rege na su kau ibu kai daurage abo ki guli do loi du na leiram le ne he nang na ne sunupa du do horen halak pada khara leiro hai da na amta hai bi khoko abo na hai rege nang adum hai ro ko hoi abo ai hai rege ado tamo guli maming do khang bra abo khang bane ma na adum leiri bani abo ki guli hai badane ma na adum khang la da bani nang amuk ta hai ro ko hoi abo ai adum hai rege du di tamo da fare na thau tawjaro adu di abo su chalage ko haida noi tawri ji saita nipi ne na minai ore len badagi imau ni kana hai bo hainin di ne imau ka kari no khangde ima siga moi pabung asiga na khalli bo khalasibo adubu upai lai tabani na moi na saudana ba ai adum hona tare adubu nongji nuksi ba ngamoi he makke nambo mapi sida imau ni kana hai ba ngamoi he ai moi mamang na tawsana ba na tana upai lai ti on de sakki tawse bit kati arubi tabra arubi anu tholo ima chabu ko bi bro kawe ta dro ngasai di yam kauri mem dubo krai lai ruge chana pakai le hoi ima ka thapa machat ne na harak man hosi pau thol kri sikari gino nang masat kano hai bro chalo amta thuna tholo hayu chalo hoi ima hai ruge adu aina di chat kano hai badi hai di ko ai khang su khang di adu ai tamo da hai ruge yari bi makhange nang loina aira mani chalo thuna tholo na hai chalo amta mem ga anu taning re tamo
이마가 타바 아마 짰니 하이브로 따모보 에 까위네디 이마 타바 아마 짰미나지나 하이브니니 까우까우에 이마 도와를 해오라보 이마나디 아이나 짰루노나 팅에나 하이람가니에나 사와를 해오리 아두가 아이고노 이나 빵짜이나 짜이 이마나 ngaira sao le hobani tamo hoi hoi ai bob lo chala ke ni ma ta khara har chu chalo as imar kana sao mani da ai pau kawe si engna ngara na hai ni ai ga thabam chamina chi na imana aduga ai na pra kau thole ai am da bob lo chandra di kai daro jana khoi mala na muk sao ra muk changai sina tamo ngarang tu luang patangai di kadino imana sona sao le hori se 이마가 타박 잡미나니나 하려가 따모나 혹시 복 로션답니다 땀 누가에 레르 미시까리기노 따모 따모수 미나이 누비시나 붕숨 숭크레브로 아복수 빠봉수 숭크레드나 따모수 야오브로 아두마이나 하이노 해 에이 생나 까오기베니 까이노 이마가 인가랑 잡미나지 파잖아 하이기니 아두 아이 까오까오리네바 아이 로셜로게 아마이 맘데 하이노 꼬잉원데 따모수 뭐 아시기 미나이 누비시나 숨무 야우살라디 누가이라로이고 따모두데 유마시다 이마가 이 가땅 아시라가니 tauno to mai na tamo ngarang to longi patangai di adu phasana haina ni debu imana sona saw lo heure amta sa lo chalo hoi lo chalo rage me sum ngang le nang sidi aina kaw bi ni haire kaw dra ko ngasai lo chalo le ro dro chalo yar ima lo ka tiam chalo ai lo chalo ri hai chalo ima ni chan pa si pung sum gre minai no pi sina khara ngang ima haira ma bani lo chalo ge na ta horam ni lo chalo horam ni ma lan thola ni khara ngang bi ima khara ngang ta di aroi bi ma na bung ase mo ma tau kre ngarang ta lung pa tangai di ma tau kre mo ma tau se yaning de ma ngara adu phasan haina khara ga ngasi thau sa sa da bida minai no pi sina oirang mani thingi boirang mani soidana kaidau na rage nama na cha na adu sauna duna leram liba dubu kaidau ba yaw rage ima nasunu pa do ai ga thabam ta chamina sina ngarang haina kiba phasan ai na su hai khri ni adu ngasi thau isa sa da bida lo san da bi leram ba adu gi ma sauning duna nganglam mani dei ma i he adu gi oire ima di pakhat pu pakhat lu re ne he kaw ki boy rang mani ne he ngarang lu hong bagi marang tau ba du da kaw ki boy rang mani hauju pu ma bu tum ba hau khra baro abo na sunu pa se mo mi tau khre ni ngarang tel hong patangai di minai nu pi sina kari kari tau ba no ai di sing bu sing nari ne abo na kaya rak no hai ri ba du bu minai hai bu wa pham do hai ga no na hai dro matung da hai ra ba de abo ku phati hai ga no ko kari gi ngarang tel hong ba ma na kari tau duri ba asu koi bala minari base mang kari hage kari tauge na khoi adumai na phatta na khan ganu ko ai gonda ne matung da minai haibo haido tahal labadi ai bu phatti hainu ai di haijari sini mamang da chu haidro handak su palle da na minai haibo wa pham do amuk an haira badi abok ti yengo hari sini asuk pha khra ba isu asi bu noi na minai na kari wat ke mangonda taksi kasi bebalam chatna phajari ba wangang sangang na ingja tapchari ba asi bu na khoi na nungsi ba mase nam phau ngam de ne nakoi bu karam ba wakhalo no kari gino nakoi na mangon asuk yam yang sin bi sibu mahang na kari tau khrage ngasi oire ko ai koi gi seba tau bi tu na kari wali kari soi khini na khona jari ba sibu nakoi na minai haidana ta bu yam nungai ti ko ngarang su arubi gi luhong banu mit ne ado wakhal si so harau re ai ning bol oina thungani hojikti adubu aina de harauri khangre de tawri se bu amu oi ta na ka mu som hi hodong bok le minar di nusinare abani amu moi ni amu nusinagi dana ne oi ta na mu lei dana ai free ta le hodana ko adubu arubina di adu torkada ba mande da ai bu ta sengna nusiba male ado ai horen timing ama yengaga message sajalage maga amukta unada ba yade haidi luhong na matung da chatha ga da thabak thoram yam lei ri plan yam ando aina matang mangon da haina ba message ta hai ba din waitre aduna amutang unada ba yade unana ba mangon da horen ai message tharage mafam su loin hairage sinu pa sibu arubini yam pamjaba nu pa tuni yam ngaujaba do arubi so handa kuire ukida ba mangon da khangbra kam ta hangini tamo kinom ta hanje ge ba ai gondro aw mani tamo da ni kaino hayo tamo sibu arubi khangna ba do natro arubi ka khangi sibu arubi gi mamana bi oi jalo haido ba yaroi sida pharak ta kan he khangden hai jala maten arubi hai sibu kana no ai khangde ai oir moye mi onaram ni o onaram mani tamo do di
ꯌꯥꯝ ꯃꯥꯟꯕꯗꯨꯗ ꯀꯗꯔ ꯃꯗꯔ ꯑꯃ ꯇꯧꯁꯟꯅꯗꯅ ꯑꯔꯨꯕꯤ ꯈꯪꯅꯕ ꯅꯠꯇꯦ ꯀꯥꯏꯅ ꯃꯁꯤ ꯊꯤ ꯑꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯈꯤꯕꯅꯤꯀꯣ ꯑꯣ ꯌꯥꯔꯦ ꯑꯗꯣ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯅꯣꯡꯃ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯉꯛꯄ ꯅꯨꯄꯤꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯗ ꯁꯤ ꯅꯨꯄꯤꯁꯤꯅꯤꯗ ꯃꯥꯅ ꯀꯔꯤꯅꯣ ꯑꯩ ꯑꯗꯨꯝ ꯀꯨꯏꯅ ꯏꯟꯅꯗꯅ ꯀꯨꯏꯅ ꯍꯪꯉ ꯂꯩꯁꯤꯕꯨ ꯔꯨꯕꯤꯒ ꯍꯪꯉꯦ ꯔꯨꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯑꯔꯨꯕꯤꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯕ ꯃꯃꯥꯟꯅꯕꯤꯒ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯔꯣꯏꯁꯦ ꯑꯃꯨꯛ ꯇꯝꯅꯔꯝꯗꯅꯀꯣ ꯑꯩ ꯇꯧꯔꯤꯁꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯝꯃꯁꯨ ꯀꯥꯏꯗꯦꯗ ꯃꯥꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩꯗꯤ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯈꯪꯗꯦꯅ ꯍꯥꯏꯖꯟꯈꯤꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯕꯒ ꯑꯔꯨꯕꯤꯗ ꯃꯦꯁꯦꯖ ꯊꯥꯗꯕ ꯌꯥꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯅꯕ ꯍꯥꯏꯗꯕ ꯌꯥꯗꯦ ꯋꯥꯈꯜ ꯑꯃꯨꯛ ꯑꯣꯟꯈꯤꯗꯅ ꯇꯣꯛꯀꯅꯤ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯟꯗ ꯎꯔꯤꯅ ꯌꯦꯠꯂꯦꯗ ꯑꯃꯨꯛ ꯇꯥꯗꯅ ꯑꯃꯨꯛ ꯇꯣꯛꯀꯅꯤ ꯅꯨꯄꯥꯅꯤꯅ ꯃꯁꯛꯁꯨ ꯊꯤꯗꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯎꯅꯅꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯕ ꯌꯥꯗꯦ ꯀꯨꯏꯈ꯭ꯔꯦꯗ ꯏꯃꯥꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯥ ꯈꯛꯇꯅꯤ ꯍꯥꯏꯔꯒ ꯆꯪꯈꯤꯕꯅꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯃꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯊꯕꯛ ꯆꯠꯄꯁꯨ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯋꯥꯏ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯏꯃꯥꯁꯤꯕꯨ ꯊꯣꯛꯂꯛꯇꯦꯃꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯔꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯌꯥꯗꯗꯅꯅꯤ ꯏꯃꯥꯁꯨ ꯊꯨꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯑꯔꯨꯕꯤꯅ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯩꯅꯣ ꯇꯥꯃꯣ ꯁꯥꯏꯌꯣꯟꯁꯤꯅ ꯃꯦꯁꯦꯖꯀ ꯊꯥꯖꯜꯂꯛꯏꯁꯤꯕꯣ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯎꯅꯁꯦꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯦꯗ ꯍꯥꯟꯅ ꯎꯅꯕꯅ ꯐꯤ ꯂꯩꯔꯨꯒꯦ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ ꯑꯗꯨ ꯗꯥꯅ ꯑꯕꯨꯛꯇ ꯍꯥꯏꯖꯤꯜꯂꯒ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯕꯨꯛꯇ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯔꯔꯣꯏ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯗ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯒꯥꯔꯗꯦꯟꯁꯤꯗ ꯊꯣꯛꯂꯒꯦ ꯑꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯣ ꯁꯥꯏꯌꯣꯟ ꯍꯥꯏꯕ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯒꯤꯁꯤꯗ ꯅꯠꯇꯕ ꯁꯥꯔꯒ ꯂꯣꯟꯅ ꯊꯣꯛꯑꯒꯦ ꯑꯔꯨꯕꯤꯗꯣ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯦ ꯀꯥꯟꯅ ꯇꯧꯗꯣꯏꯖꯥꯠꯂꯥ ꯑꯩ ꯉꯥꯏꯔꯒ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯥ ꯎꯅꯗꯕ ꯌꯥꯗꯦꯕ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯗ꯭ꯔꯗꯤ ꯍꯥꯟꯅꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯉꯕꯅꯤꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩꯔꯤ ꯌꯧꯗꯤ ꯌꯧꯔꯦꯁꯦ ꯑꯩ ꯆꯪꯉꯒꯦ ꯃꯄꯥꯟꯗꯒ ꯂꯩꯔꯔꯣꯏ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯣꯏ ꯒꯥꯔꯗꯦꯟꯗꯨꯗ ꯍꯦꯛꯇ ꯐꯝꯃ ꯉꯥꯏꯔꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯥꯅ ꯍꯥꯟꯅꯒ ꯉꯥꯏꯔꯝꯕ ꯀꯥꯏꯗꯨꯗꯤ ꯃꯪꯒꯨꯝꯕ ꯊꯕꯛꯅꯤꯗ ꯀꯩꯁꯨ ꯉꯥꯏꯔꯝꯃꯣꯏ ꯃꯥꯅꯗꯤ ꯑꯩꯅ ꯑꯣꯏꯅ ꯉꯥꯏꯔꯨꯔꯒꯦ ꯇꯨ ꯃꯥꯅꯒ ꯅꯣꯡꯃꯇ ꯍꯥꯟꯅ ꯉꯥꯏꯔꯝꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦꯕ ꯁꯨꯡꯉꯥꯏ ꯉꯥꯏꯔꯣꯏ ꯑꯩ ꯈꯪꯉꯦꯕ ꯉꯔꯥꯡ ꯂꯨꯍꯣꯡꯈꯤꯕꯒꯤ ꯁꯣꯝꯗ ꯑꯩꯅ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯔꯥꯎꯏ ꯉꯥꯏꯔ ꯊꯣꯛꯂꯛꯑꯣꯏꯗꯣꯏꯕ ꯖꯥꯠꯂꯥ ꯂꯥꯛꯇꯦꯗ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔ ꯖꯥꯠꯂꯥ ꯃꯌꯨꯝꯗ ꯆꯥꯅ ꯆꯪꯕ ꯌꯥꯕ ꯑꯣꯏꯔꯗꯤꯀꯣ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯥꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏꯗꯣ ꯑꯗꯨꯗꯅꯤ ꯃꯥꯅ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯀꯟꯅ ꯊꯤꯡꯉꯤꯁꯤ ꯈꯪꯉꯗꯤ ꯑꯃꯨꯛꯁꯨ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯥꯎꯔꯤꯃꯤ ꯐꯔꯦ ꯑꯩ ꯁꯤ ꯋꯥꯔꯤꯁꯤ ꯏꯃꯥꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣꯏ ꯍꯌꯦꯡ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯣꯠꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯈꯪꯍꯜꯂꯒꯦ ꯂꯥꯛꯇꯦꯗ ꯑꯁ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯇꯥꯃꯣ ꯁꯥꯏꯌꯣꯟꯅ ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗꯤ ꯌꯧꯔꯦꯁꯦ ꯍꯦꯟꯕꯨ ꯍꯦꯜꯂꯦ ꯑꯩ ꯊꯣꯛꯇꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯕꯣꯛꯁꯨ ꯀꯥꯏꯗꯅꯣꯃ ꯆꯠꯇꯣꯏ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩ ꯂꯣꯟꯅ ꯆꯠꯂꯒꯦ ꯉꯥꯏꯔꯁꯅꯨ ꯉꯥꯛꯇꯪꯗꯤ ꯃꯥꯁꯨ ꯑꯕꯣꯛ ꯑꯁꯤꯁꯨ ꯆꯠꯇꯦꯍꯦ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯑꯁꯣꯝꯗ ꯇꯥꯃꯣ ꯁꯥꯏꯌꯣꯟꯅ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯇꯥꯃꯣꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯅ ꯇꯣꯛꯔꯅꯤ ꯃꯂꯥꯁꯨ ꯍꯜꯂꯛꯑꯗꯤ ꯂꯣꯏꯅ ꯌꯥꯔꯔꯣꯏ ꯁꯣꯏꯔꯅꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯕꯣꯛꯁꯦ ꯑꯝꯇ ꯆꯠꯈ꯭ꯔꯗꯤ ꯐꯔꯅꯤꯗ ꯇꯧꯔꯤꯁꯦ ꯑꯩꯕꯨ 이베마 루비 아보 아시다 다밤도 잘루기겠고 꾸이로이 юм도 섹션을 내려먹고 이슈 시마 또 юм 마시다 레호바 시부마부 기도리바 잘라니 해 기로이다 아유 농딘시다부 까나부 기도리부노 아이슈 꾸이로이다 짜누파싱수 이모싱수 할락자라니 한닥티 와칼 좀 농아이 이사이 암따 좀 삭독시라 강디 람비 아시다 아이보 라라라라라 하이드레다 미나 따라가 뭐 아이고 앙아 페이니 하이 기드나 또까니 아복수 짝그래 에이 토빠 야르니 시어디 프라 프리 오이레 에이 에 아루비 난 토끼 통라이다나 아이디 숨통 통라이드나 나 ngasi기 어컬 농아이다나 파마미니 라오 그이노 다 물리압다 레이드나 라오 깨더러게 난 라고 ngaibada 이베마 로이레 에이디 와바다 레타 펑 khangdre pungning wakal gasi papa pakhatana leire lao nangdi pura ki mogi dress set pada yi nai le rami he ngau jai he yeng bada
ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯔꯨꯕꯤ ꯃꯑꯣꯡ ꯈꯨꯇꯥ ꯑꯃ ꯇꯧꯋꯦ ꯑꯗꯨ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯇꯥꯃꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯇꯥꯃꯣ ꯈꯣꯏꯒꯤꯗꯤ ꯑꯔꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯍꯪꯕꯁꯤꯕꯣ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯟꯁꯥꯡꯁꯤꯕꯨ ꯑꯩ ꯅꯪ ꯍꯌꯦꯡ ꯑꯩꯒ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯔꯒꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯡꯕ ꯇꯜꯂꯦꯕ ꯑꯗꯨꯅ ꯏꯟꯊꯤꯅ ꯏꯟꯁꯥꯡꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯄꯪꯆꯥ ꯆꯥꯔꯦ ꯉꯁꯤꯒꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁ ꯀꯥꯎꯔꯦꯗ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨ ꯅꯪ ꯌꯥꯝ ꯐꯖꯔꯝꯃꯦ ꯇꯥꯃꯣ ꯐꯖꯕꯒ ꯂꯥꯏꯔꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣ ꯅꯨꯡꯁꯤꯕꯅꯤꯅ ꯇꯥꯃꯣꯅ ꯍꯥꯏꯔꯤꯉꯩ ꯂꯣꯏꯅ ꯌꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨ ꯂꯨꯍꯣꯡꯉꯣꯅ ꯂꯨꯍꯣꯡꯉꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩ ꯃꯊꯥ ꯁꯥꯔꯦꯗ ꯇꯥꯃꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯕꯁꯦ ꯑꯔꯨꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯅꯪ ꯅꯃꯥꯡꯁꯤꯗ ꯑꯩ ꯁꯤꯗꯣꯛꯑꯣꯔꯣ ꯍꯧꯖꯤꯛ ꯍꯥ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯊꯥꯖꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯅꯠꯇ꯭ꯔꯕ ꯊꯕꯛꯇꯨꯕꯨ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅ ꯇꯧꯍꯜꯂꯤꯁꯤꯕꯣ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯀꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯤꯡꯍꯟꯅꯔꯤꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ ꯍꯥꯏꯔꯦꯗꯅ ꯇꯥꯃꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯌꯦꯡꯉꯣ ꯂꯨꯍꯣꯡꯉ ꯂꯩꯔꯦ ꯇꯥꯃꯣꯅ ꯑꯃꯨꯛ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯑꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯣꯝꯗ ꯑꯩꯅ ꯂꯨꯍꯣꯡꯉꯤꯃꯦꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯄꯣꯟꯇꯦ ꯀꯔꯤꯅꯣ ꯇꯥꯃꯣ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯌꯨꯀꯣ ꯑꯩꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯜꯂꯤꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤ ꯑꯣꯏꯅꯦꯃꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯇꯩ ꯑꯣꯏꯗꯣꯏꯅꯦ ꯀꯅꯥ ꯑꯣꯏꯍꯟꯗꯣꯏꯅꯣ ꯁꯨꯝ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯅꯪ ꯑꯩꯅ ꯎꯅꯁꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯄꯥꯈꯠꯂꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯣꯡꯂꯥꯛ ꯂꯥꯛꯁꯟꯕ ꯌꯥꯗꯦ ꯅꯪꯅꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯇꯧꯗꯅ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯇꯅꯕ ꯍꯣꯠꯅꯒꯗꯕ ꯅꯁꯥꯗꯣ ꯊꯕꯛ ꯆꯤꯜꯍꯟꯒꯗꯕ ꯃꯅꯥꯛꯇ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯂꯥꯛꯑꯣꯅ ꯀꯧꯔꯛꯑꯁꯨ ꯑꯩ ꯁꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯗꯨ ꯀꯣꯟ ꯐꯦꯡꯉꯛꯀꯦ ꯐꯤ ꯁꯨꯔꯛꯀꯦ ꯑꯗꯒꯤ ꯑꯗꯨ ꯑꯗ ꯅꯪꯒꯤ ꯊꯣꯛꯄ ꯃꯅꯥꯛ ꯆꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀோ ꯍꯣꯏ ꯇꯥꯃꯣ ꯑꯩꯅ ꯍꯦꯟꯅ ꯆꯪꯅꯤꯡꯗꯦꯗ ꯀꯥꯏꯗꯩꯅꯣ ꯑꯩꯁꯨ ꯁꯨꯝ ꯃꯃꯤꯡꯒꯤꯅꯤ ꯑꯗꯨꯝ ꯆꯥ ꯄꯤꯕꯐꯥꯎꯗ ꯂꯥꯞꯅ ꯂꯩꯔꯒ ꯄꯤꯔꯤꯅꯤ ꯇꯥꯃꯣ ꯍꯩꯅꯗꯤ ꯑꯩꯁꯨ ꯁꯨꯝ ꯑꯩꯅ ꯇꯥꯃꯣꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯕ ꯈꯛꯇꯅꯤ ꯀꯗꯥꯏ ꯃꯅꯥꯛꯇ ꯆꯪꯕ ꯍꯥꯏꯗꯕ ꯍꯥꯟꯅꯗꯩꯒ ꯑꯗꯨꯝ ꯍꯩꯅꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯪꯗꯦꯗ ꯇꯥꯃꯣ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯤ ꯅꯠꯇꯦꯀꯣ ꯉꯥꯎꯁꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪꯅ ꯈꯪꯒꯗꯕꯁꯦ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯎꯄꯨꯗ ꯑꯗꯨ ꯅꯪꯅ ꯍꯥꯡꯗꯣꯛꯇꯅ ꯊꯤꯒꯗꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯇꯞꯅ ꯍꯧꯖꯤꯛꯁꯦ ꯍꯧꯒꯗꯕꯅꯤ ꯊꯕꯛꯇꯣ ꯀꯣ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯅꯛꯁꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯃꯥꯁꯦ ꯃꯤ ꯍꯥꯠꯄꯕꯨ ꯉꯝꯕ ꯃꯤꯅꯤ ꯈꯪꯉꯕ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯁꯨꯡꯅ ꯅꯛꯁꯜꯂꯣꯏꯒꯦ ꯑꯗꯣ ꯑꯩ ꯇꯞꯅ ꯂꯣꯏꯅ ꯇꯧꯔꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯥꯃꯣꯗ ꯄꯥꯎꯗꯣ ꯍꯥꯏꯔꯛꯀꯦꯀꯣ ꯇꯥꯃꯣ ꯑꯗꯣ ꯑꯩ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯑꯃꯗꯤ ꯐꯔꯛ ꯇꯥꯟꯅꯔꯅꯤ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯇꯥꯃꯣ ꯅꯪꯅ ꯆꯪꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯃꯔꯣꯝꯗ ꯈꯜꯂꯨꯕꯗ ꯑꯗꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯇꯧꯍꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯪꯅ ꯑꯗꯨꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤ ꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯥ ꯎꯜꯇꯥ ꯄꯨꯜꯇꯥ ꯇꯧꯈ꯭ꯔꯗꯤ ꯑꯩꯗꯤ ꯇꯣꯛꯈ꯭ꯔꯦꯍꯦ ꯆꯪꯉꯣ ꯉꯥꯏꯈꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯥꯎꯒꯅꯨꯀꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯆꯪꯉꯣ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯂꯣꯏ ꯍꯜꯂꯛꯅꯔꯝꯃꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯅ ꯑꯃꯨꯛ ꯊꯤꯅꯔꯝꯃꯅꯤ ꯆꯪꯉꯣꯀꯣ ꯃꯔꯛꯇꯅꯦ ꯑꯗꯨꯝ ꯍꯥꯡꯕ ꯇꯥꯏꯃꯤꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦꯀꯣ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯅꯔꯝꯃꯗꯤ ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯑꯃꯨꯛ ꯊꯤꯅꯔꯝꯃꯅꯤ ꯆꯪꯉꯦꯀꯣ ꯇꯥꯃꯣ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯅꯪꯕꯀꯥꯟꯗ ꯑꯗꯨꯝ ꯁꯪꯉꯀꯥꯟꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯇꯥꯃꯣ ꯐꯖꯗꯤ ꯐꯖꯕꯖꯥꯠꯅꯤꯍꯦ ꯑꯔꯨꯕꯤꯁꯦ ꯁꯦꯡꯅ ꯃꯧꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯛꯄꯁꯤꯗꯤ ꯉꯥꯎꯏꯍꯦ ꯑꯩꯅ ꯅꯤꯡꯉꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯇꯧꯒꯩ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯋꯣꯏ ꯇꯥꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯗꯅꯅꯦ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯄꯥꯈꯠꯂꯛꯈ꯭ꯔꯦꯗ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯧꯔꯣꯏꯗ ꯑꯔꯨꯕꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ ꯃꯥꯅꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ